ꯑꯍꯥꯟꯕꯗ ꯐꯤꯂꯝꯁꯤ 2019ꯗ ꯃꯣꯏꯁꯤ ꯁꯣꯔꯠ ꯐꯤꯂꯝ ꯑꯣꯏꯅ ꯋꯦꯕ ꯇꯥꯏ ꯑꯗꯨ ꯃꯣꯏꯅ ꯑꯍꯨꯝꯒꯤꯗ ꯁꯥ ꯊꯣꯛꯂꯛꯄ ꯃꯁꯤ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯍꯨꯝꯒꯤ ꯄꯥꯟꯗꯝ ꯂꯣꯏꯅ ꯊꯣꯛꯂꯛꯀꯥꯟꯁꯤꯗ ꯁꯤꯗ ꯐꯤꯂꯝ ꯑꯣꯏꯗꯕ ꯇꯟꯗꯕ ꯑꯅꯧꯕ ꯑꯦꯟꯇꯥꯌꯔ ꯂꯥꯎꯁꯨ ꯌꯥꯕ ꯅꯠꯇꯦ ꯁꯤꯅꯦꯃꯥ ꯊꯤꯌꯦꯇꯔ ꯑꯩꯒꯤ ꯃꯤꯡ ꯑꯣꯟꯁꯟ ꯊꯨꯃꯟ ꯑꯩꯒꯤ ꯂꯩꯐꯝꯅ ꯄꯥꯁꯜ ꯄꯥꯛꯄ ꯌꯥꯎꯔꯪ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯗ ꯑꯩꯅ ꯗꯤꯔꯦꯛꯁꯟ ꯄꯤꯖꯕꯅꯦ ꯑꯗꯨꯒ ꯑꯦꯛꯇꯔꯁꯨ ꯑꯣꯏꯖꯩ ꯑꯗꯣ ꯉꯁꯤ ꯔꯤꯂꯤꯁ ꯇꯧꯕ ꯐꯪꯕꯁꯦ ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕꯁꯦ ꯑꯅꯤ ꯁꯨꯅ ꯂꯩꯖꯗꯦ ꯍꯥꯏꯖꯕꯗꯤ ꯑꯩꯈꯣꯏ ꯆꯍꯤ 5 ꯁꯨꯔꯦ ꯁꯤ ꯐꯤꯂꯝ ꯅꯝꯕꯁꯦ ꯍꯣꯠꯅꯖꯔꯛꯄꯁꯦ ꯃꯦꯁꯦꯖꯁꯦ ꯃꯤꯑꯣꯏꯕꯅ ꯄꯣꯛꯂꯛꯄꯗ ꯃꯃꯥ ꯃꯄꯥ ꯍꯥꯟꯅ ꯊꯦꯡꯅꯔꯅꯤꯀꯣ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯨꯡꯗ ꯃꯄꯥꯟꯕꯨ ꯊꯣꯛꯂꯒꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯁꯤ ꯂꯥꯛꯀꯗꯣꯏꯅꯦꯕ ꯃꯔꯨꯞ ꯍꯥꯏꯁꯤꯅ ꯃꯃꯥ ꯃꯄꯥ ꯈꯛꯇꯅ ꯂꯥꯏꯔꯤꯛ ꯁꯤꯟꯕ ꯅꯠꯇꯦꯕ ꯑꯗꯨꯒ ꯃꯄꯥꯟ ꯊꯣꯛꯂꯛꯑꯀꯥꯟꯗꯗꯤ ꯑꯥꯎꯠꯁꯥꯏꯗꯇ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯪꯗꯦ ꯑꯗꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯅꯤꯗꯤ ꯈꯪꯗꯦ ꯀꯣꯂꯦꯖ ꯆꯠꯄꯅꯤ ꯈꯪꯗꯦ ꯃꯔꯨꯞ ꯃꯌꯥꯝ ꯄꯨꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯃꯃꯥ ꯃꯄꯥꯅ ꯀꯅꯥꯝ ꯎꯕ ꯅꯠꯇꯦꯗꯅ ꯃꯔꯨꯞꯁꯤꯡꯒ ꯇꯤꯟꯅꯔꯀꯥꯟꯗ ꯃꯔꯨꯞ ꯐꯠꯇꯕ ꯊꯦꯡꯅꯔꯒꯗꯤ ꯃꯔꯨꯞ ꯐꯠꯇꯕ ꯊꯦꯡꯅ ꯑꯗꯨꯝ ꯐꯠꯇ꯭ꯔꯦ ꯑꯐꯕ ꯊꯦꯡꯅꯔꯒꯅ ꯐꯔꯦ ꯑꯗꯨꯒ ꯃꯁꯥ ꯃꯁꯥꯗ ꯂꯩꯕꯒꯤ ꯃꯔꯨꯞ ꯐ꯭ꯔꯦꯟꯁꯤꯞ ꯑꯃꯒꯤ ꯃꯔꯨꯞ ꯑꯃꯅ ꯑꯃꯕꯨ ꯀꯗꯥꯏꯕꯨ ꯊꯋꯥꯏ ꯍꯥꯏꯗꯤ ꯅꯨꯡꯁꯤꯒꯦ ꯃꯔꯨꯞ ꯑꯃꯅ ꯑꯃꯕꯨ ꯀꯗꯥꯏ ꯇꯧꯕ ꯉꯝꯃꯒꯦ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖꯅꯤ ꯍꯥꯏꯁꯤꯅꯤ ꯃꯔꯨꯞꯀꯤ